Ramajan Ikhlas ki tha Sufyai Kiram Singna Sheikh Singna haina ba malai Dharmagi natraga samaj gi phana chawa miyoi pok awang ba thak te miyam na ijat taunaraba alim ulma sheikh pir murshid samaj sebari oja guru am hekta oishanu mahaki maphamda napal takobur hariba sigi haurakpham oiriba ai natraga ai gi haiba ahankar egoism anania ase lona natraga phongna atumak iroita luina duna lai masina mahakna tawthorakpa thaba khudingmakta ibadata amal singda mapung phana tawpham thokna pukchen sengna tawba ngamde ikhlas ka loina na tawba ngamdrabanina mahaki thabak ado mapung phaba phajaba mapung phaba poloi purakpa ngamde asina makhoina tawthorakpa thabak ibadat samaj seba punamak asida ai natraga ai gi haiba ase yokna naba mina khangbi ubina naba thakat pinaba mingchat phangna naba samaja mafam phangna naba natraga mafam kanna naba wakhal pandamna mangwoina duna tawi asina mahakna hairiba sing haibidi mina thagat piba ubiba samaj magi mafam phangba mingchat phangdrabadi mahak ningba kaiba mi haibado oira I Ulmana tambiribadi mahut pambagi mingchat pambagi natraga mina thagat pinaba tawba thabakti sengde tawpham thokna tawba oide mapung phaba thabak ama ibadat ama oide masigi mahutta supna tangi mapu maha khaktana pembinabani haina pungningi phirep sapsana niat ka loina na tawba thabak khaktada natraga ibadat khaktada achumba sengba phangba ngami amsung mapu ibungona Allah Taala na yabiba penbiba haiba thak aduda yorokpa ngami mapu mahakti amakpa khuding dagi sengi asina puksen sengba magi manai singdagi pami puksen sengba ikhlas magi manai singdagi pami ikhlas puksen sengba ase iroi loinana hotnariba haibadi matam punamakta puksen sengba musung ikhlas ka loinana thabuk khuding mak tawnaba honariba khongpham khuding senariba singbu muklis haina khangnai Allah gi Nabi sallallahu alaihi wasallam na haibirami din Islam di ikhlas ni aikoina haibidi sahabi kiram na hangacharami kanada Allah ki Rasul sallallahu alaihi wasallam na kumbira I Allah da mahaki Nabi da amasung iman wala amadi apun bagi lingjen haibidi lamjing purenda Muslim Sharif amasung Bukhari Sharif Imam Ali nasu hiram masida sum haibirami mukhlis amak khaktana maithong ani longba haiba asingado haibidi maithong ani longba puksen ni longba do khangbangami Imam Al-Ghazali rahmatullahi nasu haibirami puksel sengbagi ahan bathakti mi amagi marnai gi punsi amasung miyam gi marakta tilakpagi punsi animakta sap manaba saklol puriba aduni kanagumba amana mahut pambagi wakhan na mangoi naraga thabak tawriba makhai kham thengba puksel sengbaga loinana tawba thabak haibadu oiba ngamde maramasina Allah Taala na khakpen binaba tawba thabak khaktada mapung phaba ikhlas puksen sengba thabak oiba ngami taskiai nafsa haibadi isana isabu nafspu sengdoknaba sufyagi alim singna haibiriba ase hairiba anania ego ahankar ase ahan bada sengdokpa thabak natraga sengdoklaba adugi matungda thabak natraga ibadat khudingmakta asengba sakpham madu lakani natrabadi isagi taskiya in nafsa tawdrabadi isagi nafspu sengdoktrabadi isabu sengdoktrabadi aikhoigi thabak khudingmakta nuks haibati dos irei laigani amasung masina isabu sakhangnaba isagi nafs ki thaksing nafsa ammara sengdaba yathang piba nafsa lawama isana isagi irana yazaba sakhangjaba nafs amasung nafsa mutmainna ingthaba phanglaba nafs haina nafs ki isagi thak ahum ase khaidok piduna Sufyai Kiram singna isabu chawkhatchanabagi lambi takpiri Samtanatana haibadi misamtanatana masabu tazkiya sengdok chadrabadi achau sahid alim amade samaj sebarik sing phawba makhoigi thabak amal sing sengde amasung yamna khudong thiningai oi hiram masida Saikul Hadis Hazrat Maulana Muhammad Zakaria Sahib rahmatullah alaihi na bayan tawbirami Rozadar singna tangai fadana wakhan thangbadabani makoini henkriba roza ado Allah na kabul tawbirabra natraga tawbidrabra haibar akiba matam punamakta thamgadabani masi ibadat amaktagi natte habadi roza kaktagi natte
पांथोखराबा एबादात अमदा खंगदना लानखिबा यावबरा हाइना कनानासु खंगदे मसिगी मरमना तौजरीबगी ममाइदा हंदुना थाजिनबिगदौरिबरा हुजूर सल्लल्लाहु अलैहि वसल्लम ना हाइबिरमी कुरान तिलावत तौरिबा मियोय कया मकोइगी मतकता कुरान गी लानत हैबदे श्राप तौवी हुजूर नामुक्सु हाइबिरमी कयामत की नुमित्ता अल्लाह ना इहान हाना हिसाब तौबिगदौरिबा मियोयसिंगी मनुंगदगी अमदे सईदनी अल्लाह ना महाकपु कौसिनबिगनी अदुगा दुनियादा मंगोंदा पिनबिख्रिबा नियामतसिंग अदो निंसिंगहनबिगनी अमसुंग मसाना चुम्मी हाइना याहनगनी यागनी मदुदगी मंगोंदा अल्लाह ना हंगबिगनी नंगोंदा पीख्रिबा नियामतसिंग अदुगी दमक्ता नहाक करी करी तौरकपगे सईद अदुना खुमगनी अइना नहाकी लंबीदा सईद वैरकपनी अल्लाह ताला ना हाइबिगनी मिनम्बनी नंग नथौना फै हाइसनु हाइना लान थेंगनरकपनी मियामनसु असुमना हाइना हौरे मदुगी मतुंगदा महाकपु उपरांग सित्तुना चिंगला जहन्नमदा लंगथखिनबा हुकुम तौरकनी मदुगी मतुंगदा आलिम अमा कौसिल्लगा मंगोंदा पनबिख्रिबा अल्लाह गी नियामतसिंग निंसिंगहनबिगनी अमसुंग महाकी वहंग असिमक मंगोंदासु हंगबिगनी महाकना हंगच्चगनी हे अल्लाह आइना इलम महई मसिंग तमलम्मी अमसुंग अतोपदसु तंबिरम्मी अमसुंग नहाकना याबिनबा कुरान तिलावत तौजरई अल्लाह ताला ना हाइबिगनी मिनम्बनी नंगना तौरमलिबा खुदेमक अदो अचौबा आलिमनी हाइननबा तौरम्बनी अमसुंग मदुमक हाइना हौरे मदुदगी माबुसु उपरांगना सित्तुना चिंगलगा जहन्नमदा लंगथखिनबा हुकुम तौबिगनी मदुगी मतुंगदा इना खुनबा निपा अमा समाज सेबारी अमा कौसिनगनी मंगोंदा पिनबिखिबा अल्लाहगी नियामतसिंग थौजानसिंग निंसिंग हंदुना याहल्लबा मतुंगदा नियामत अदुगी थौजान अदुगी पुकै अदुगी महुत्ता महाकना करी करी तौरकपगे हाइना हंगबा अल्लाहगी वहंगी पाउखुमदा निपा अदुना खुमलक्कनी अइना खर्चा तौरमदबा अफबा लंबी अमता चिताहौद्रे अल्लाह ताला ना हाइबिगनी मिनम्बनी नंगनो तौखिबा खुदिंगमा अदो नसाबो यामना पिथोकनबनी हाइननबा तौबनी मियामनसु अदुमक हाइना हौरे मदुदगी महाकपु उपरांगना सित्तुना चिंगलगा जहन्नमदा लंगथखिनबा याथंग पिबिगनी नियत चुमदबगी असिगुंबा महैसिंग असिदगी अल्लाह ना अखोय पुनमक पुसु कनबिबा ओइसनु असिगुंबा मखलगी थौदोक कया हदीस मुबारके सिंगदा बयान तौबीरी मरम अदुना रोजा हेलिबा नत्रगा अमल तौजरिबा नत्रगा समाज सेवा तौजरिबा मी अमना नियत चुंबता नतना मागी रोजा नत्रगा थबुकसिंग अदुबु अल्लाहना याबिननबा किजबगा लोइनना दुआ तौदुना तलैफम थोई अमसुंग नापलदगी मिंचत पामबदगी मिना हाइबिबदगी थागतपिबदगी समाज मफम फंगनबा होटनबदगी पुनमक असिदगी हिंगनबा कन्ननबा वखन सेंगना पुनिंग सेंगना थमगदबनी थमननबा होटनगदबनी मसिमसु वखल थंगदबनी मदुदी इसाना तौरिबा अमल सिंग थबक सिंग असे कबूल तौबिबा याबिबगी मतिक चारे हाइना खखलोइदबनी अल्लाह की थौजान खक्तना कबूल तौबिगदबनी ओजादा थमोइबो अल्लाह नतना पोलम अमा फावबदवन सिलोइदबनी इफ्तार करीना तौगदगे हाइना फाव खलोइदबनी शेख खरनदी करीना इफ्तार तौगदगे हाइना खनबा फाव गुनाह ओइना लौवी मरमदे अल्लाहना रिजकी जिमा लौबिख्रे हाइबा वाफमना थाजबत वाटपगी खुदमनी सरा आयादा इरी इबीरी शेख खरना इफ्तार मतमगी मतम खरा मांगजौनना मखोइदा कनागुंबा अमना पिरकपा इफ्तारी अदो इफ्तारी पोटसिंग अदो अतोपा कनागुंबा अमदा अमुक पिथोखी थमोइना पोट अदुदा वाखन थमखीदुना मतम खजिंगतंग गायरबा असिदा अल्लाहदा थाजबा वाटकदरा कीबदगिनी हाइरि वाफम असे अखन्नबा मिओइतना ngami अइखोइगे वाखना लामसिनबा वारबा सिगुंबा इमानगी शक्ति असे याउदबना मखोइगे मतुंग इननबा होटनरबदी अइखोइने इसाने इसाबु मांगजबदगी कनबा ngamgani तबेबेगी हक्सांग कयात खुदिंगमक रोजा थंबा फरजनी हाइने इबीरी सिनगे रोजादी सिनथीबा कोइतबा ngang asina singbadagi ngakpa nakongi rozadi taba yadaba guna waiba wafam sing tadaba mitki rozadi yengba yadaba guna waiba polam sing yengbadagi ngakpa asini matawasumna nafs indrigi rozadi indrigi apamba sing ado thadokpani thamoigi rozana duniya gi apamba do thamoidagi lokthokpa amade allah khakpo pamba amasung allah ga naksinana hotnaba asini aduga thawai gi rozana Allah gi wakal natana atoppa potsingdagi wakal punamak thadokpa amasung Allah ga loinana hingbang ngamnana ba hotnaba adu. Hey there. Subscribe to my channel.
And also press this bell icon.